NEP 2020 lakpadagi sports su lairik saruk oirakle Lamdam Ashidagi Sanaroi masing Henna Puthokpa Ngamlagani haina Youth Affairs and Sports ki Director Imphal na fondokkhre ngasi kwa kaithel da leiba Petambra English School da the Chess Academy na senduna the first DCA Inter-School Chess Tournament lisangani kungamari hawdokpagi thoramda wafamasi Director na fondokibani ngasi hawdokpagi thoramadu da Manipur Chess Association ki Secretary RK Vogen Petambra English School ki Principal Khwairakpam Nilimasu saruyaki Tournament adu da class 2 dagina class 12 fawba da leiba mahiroi chahum henbana saruyaki Thoramaduga mari lena ti folena makha taraduna chess sanabana mahiroi singda kana bakaya piri thabak ama tawbada concentrate focus tawba ngami ngasigi function asuna mahiroi singda sanaba khaknatana education dasu achauba kana ba wakhalo singda mating pangi Loinana says masana se India ki tungan state haibadi Tamil Nadu Andhra Pradesh na chingba kayada yamna common oina sanai makoida siliba SCFI tournament Manipur represent tawba yana ba amadi Manipur dasu sinba yana ba propose tawragani Sanaroi singi expenses makoi association da Sinaramba adu hauzukti direct benefit transfer tawduna Sanaroi masada oina pinana ba silagani masina Sanaroi singna sanabagi diet fajuna chaba amadi makoida practice da khudong chaba kaya piragani NEP 2020 lakpadagi education system da yamna ahongba lagle hanadi sports amadi education asi tongan na thamlami adubu NEP 2020 gi matungina sports su lairiki saruk ama ohelakpana Lamdam Ashidagi Sanaroi ka Henna Puthokpa Ngamlagani haiki